Online Manipur YouTube channel swing bir ba mayam pum nang pu amka na taram nok chere han badem na maru iba pawa ma update thamjege lanjener roba fak so ikai khunja chanipan gi yankai mayum mayum da hanjin nakre mahusa gi phibam da hanjin ba ngamna ba hen ba force na ngak sel haningi khunja Manipur da haukiba me ahum dagi thokiba kangluk irang amusung makha taba hana sunaba gi thodok na maram orga lanjener ro Bisnupur district ki chidai da khundari ba fak so ikai gi khunja chanipan gi yankai rom hojik Makoi gi hana gi mayum da hanjilakuna lehu ba thengnare Bisnupur district ki Kumbi assembly constituency gi manung chanba torbung gram panchayna konba phakso ikhai da pawmi singna satuna yengsilu ba da khul asigi lanjener roba khunja chanipan yengkhai asi masa masa gi mayum sing da hanjilaktun lehu ba thengnar ki bani me hum da gi sathar ki ba irang asina maram orga Surachandpur district ki tainari ba phakso ikhai mamang laikai maning laikai mayai laikai awang laikai makha laikai amasung phakso ikhai Bazar dagi chaurakna yumthong chohum romgi punna mioi lising ani rongi manungda lising amusadret rom di lanjenerure masigi manungda hanana khul asida adumuk leiba mioi chohum rom tharaga punna mioi chanipan yangkhai rom hanagi mafamda tangdu leitana leire hojik mioi chamapan rom khul asida magi mafamda hanjilakada wali thoki birang asina maram orga khul asigi khunja ayamba lanjener robasu hojikti security gi akan section thawranga loirana magi mafamda hanjilaktuna mahusa gi phibam haibadi inkhon koiba sansen ba dukan phamba nahasing sana khona ba yauna magi sinpham paiba singba makha chat thauba thengnaraki hiramasigi matang da phagak so mayai lekai degi torbung gram panchayat ki hanagi pradhan sapam rajenna pausi asida hai lan asina maram orega phagso ikhai gi khunja ayamba lanjener robasu khunja Sohum rom di magi khungang amadi yum ngak na bigi damak ta lanjenna ba yaudana da huki lanjenna ba da yaudaba khunja sohum rom asi tharaga punna khunja charje lom haukiba tha am rom asida magi mafam da punna laiminare masigi mathakta ngasi dagi numit kharni asigi mamang da mioi chama yangkai rom amasu nauna magi mayum da halaktuna punna khul asida hujik mioi chanipan yangkai rom halakle manipuri lengak na state asida tangdu leitaba amadi ing tappo purokna ba hotnariba Aduga mathangi update asna paktakna thaibu popising manghanaba defense minister na Indian Air Force order pikre mahesor thaunaujam state asigi singi manung hanjinba security force na sangbada khudungcha da mafam singda popi paksana thariba se thu matamda Indian Air Force ki mateng na manghanna ba mahesor thaunaujam na Union Defense Minister Rajnath Singhar taksin thru matunga si union asigi amuk hanna unaba matamda minister na Indian Air Force state asigi singi mafam singda thariba popi sing lok tringai da manghanna na order pikre haina phongdorakle hairi hojik Delhi da leiba RPI athwale gi National General Secretary su oiriba mahesor thaunaujam na pokna phamda hai ngasi anirak subu oina Delhi da leiba Union Defense Minister Rajnath ka minister asiga residence ta unaki defense minister na unaki ba the political party gi mihut am oina unaki banate Rajnath amasung UP da leiba defense minister gi constitution da leiba mitei singi supporter singa loina na mitei gi social activist am oina unaki bani maison hai mamang the defense minister Rajnath ko unaki ba da Manipur sangsi lagliba aina da mitop sing state asidagi takthokkiba amadi state asigi singi manu hanjen mafam singda thariba popi sing lok tringai da Indian Air Force ki matenga loina na manghanaba haikiba adugi matangda makata na hangbu hang the Union Defense Minister Rajnath namaki maikai digi Indian Air Force ta popi manghan bagi thabuk adu paikhat na order tawkre haibu wafam asi thamlaki bani Indian Air Force na status da singda thariba popi pambi sing lok tringai da manghanaba haidba asida mari leina na ministry amasung state asigi authority singi marakta sabsaba coordination soidana laigani haina phongdokhi Aduga mathangi update asna Surachandpur district ta shutdown hokre NIA amasung CBI na Fakhibasing Pung ni Manungda Thadokpiyu Itlf investigation agency NIA na minor ani yauna kuki jo phurup ki mioi taret phajin ki pathawong bu kan yani do phongdoktuna Surachandpur district ta ngasi ayu pung 10 dagi matam kaktaba shutdown hokre ngarang Surachandpur ki tongan ba civil society organization ki oiba joint meeting amana total shutdown tawna wore basi lokhibani phajin ki mi taret Pungni ki Manungda Thadoknaba NIA da haijabada karigumba masi thabuk to onthoraktaba thoklabadi Manipur gi singi district sing de hena kan ba khongjing sing silagani mitop tainaba mafam pumba siltawba amasung kanagumba amataba farjon changlakpa amadi thokhiba ayaba pidaba government ki office pum namak thingjinba haiba warep lawki hairi athingba asi water supply media medical electronic singba service sing amasung ITLF ki staff singi oinadi komthokani hairi NIA amasung CBI na Fakhibasing Pung ni Manungda Thadokpiyu Itlf NIA amasung CBI na phajin kiba mi sing Pung ni Manungda Thadokpiyu haina Indigenous Tribal Leaders Forum ITLF ki media and publicity jinja beljong na ngasi
थोप चेरोन अमना हाइरी चेरोल असना हाइ पुंग निफु निपान की मनुंगदा अखोइगी फजन खिबा ट्राइबल इचिल इनाउ इचन सिंग थादोरक्त्रबदी चिंगी एरिया दा शटडाउन चथबदा मतुंग का हेनब खुंगिंग चेंखिलकनी कनागुमा फुरुपता युमफम ओइरगा मीगी पुंसिब अतोपदगी हेन ममन यामना खलिबसिंग इमुंग मनुंगनादी हलक्त्रे हाइना थीनरमगदोइने शेयर तौबिदुना इमुंग मनुंगदा पाव असि यौहनबा मतेंग पांगबियु फोटो असिदा उबिरिबा मियोय असि नॉर्थ एओ सिदा लेरमबदगी रिम्स की मोकटो पुरकले मखुत्ता थेमबा हाइना सु टेटू हगी थिनुंगई रोमदगी माले हाइरी एनबी इमुंग मनुंगगा पाव हेक फंगनरे हाइबगा पोस्ट असि कक्सगनी मयम वीडियो मतेक असि लौथोकसगनी अदुगा मथंगी अपडेट असना ब्रिंदा थौनावजमदगनी मियामना सुक वानरबा मतमसिदा इरांग नेमथनबा स्केप गोट बलीगी हमें खरा पुथोकलगा ड्रामा तौबैसु सैचानी नखोइगी नचा ओइरमगदी 88 डेज ngairamgadra सरकार दा यावरिबा नखोइ 93 फ्रेंच रिवोल्यूशन निंगसिंगो हाइना ब्रिंदा थौनावजमना थंबिरे।